Hojik numidangi pungipan takibulo na annual story collection ni mai kai deki na kurumjari hojik maru ro pa mathang manau na pa pizari idaga mena Manipur si ahum thokna thugai na bukana bada mitai naga amadi kuki hana halapani YKDL NSU gi BC haplkhibdu rule gi wangmadni Kakchingda DLMC meet pangthokre Herikwangi kumari sumapo kumon thoram jiribamdasu pangthokre Pastor ahumgi achumba wayel phanganaba amasung khunja 13 thadoknabagi Chuchampurda miyang khongjang chakre Thangmaiban AC da mairagi Thangmaiban AC da leiba mahai loisangsing maram chadana thingjinba yaroi Joy Kisan Hojik mathang manau naina pau sugaina pau pizari India government na Manipur si ahum thokna thugaina bu honabada mitai naga amadi kuki hana halakpani India government na Manipur asi ahum thokna khaidok thugaina bu honabada mitai naga amadi kuki hana halakpani makha tana mitai masel amadi naga masel amuk yana handana ba sarok silakpasu yai India government gi lalong asidagi aikhoi section hauna ba tangai phade haina kokomi gi convener YKDL na phongdokre Asi kokomi gi miyeng makhada kuki narco terrorist matakta military crackdown tau India gi proxy war kudakta lepu yelahumi uthatnaba India gi policy tekadabani haina uripo polem lekai gi maira paibi amadi club nam lekai asigi maira sangda wakamika chathakre wakami fam aduda YKDL na hai ing cholisima kulumdoi gi me ahumdagi bitai amadi kuki anigi marakta irang thokre handakna amuk naga amadi kuki anigi marakta Khatana irang thohalakli irang asimi harmi pun tawduna Manipur thugaina bu honabada protect interest thabak tawbo kuki narco terrorist sijinadri loinana jamjaraba misangi marakta amaga nuksin handanaba amadi kamlu maru phurup singi marakta apunbagi saktam thugaina ba India government na honari Proxy war chathaduna Manipur gi apunbagi pangal asi hojik khaibum tahale kamlu phurup mase nuksin handanaba asidagi hendoraktuna phurup anigi manungi nungsi mising amasung amuk hona hanbagi phibam fawba lakpa yari mangna hai Manipur gi apunbagi pangal asi aduki matik kalli Manipur thukai ngamloi haiba asi India government na su khangi maram aduna state asida ningtamba taliba sing loisinba amadi makhoibu saruk kaya thonbai haiba asi yengnabagi pandamni asigumba handaki thaki leibak thugaina chathariba thong asidagi aikhoina ngakthongnaba hona haudrabadi yengnabasing thengnabada aikhoi awaba oigani British Zatharamba Mallaba Divine Rule and Rule Policy asi Manipur thugaiba oithokloi hingnabagi thong ase thengnanaba landam asigi leiriba yellow phur khudima asi amatoina punsinminanaba proxy army sing asi takthokpa madi India government gi ka hemba thong asi lebhannabu honamin asi haina su makha tana phungdokhi makha tabada amuka hanna pau pizari NNU gi BC haplkhibdu rule gi wangmadni NNU National Sport University gi Vice Chancellor oina retire RSPW Chinga gi haplkhibdu recruitment rule gi wangmadani mag BC oibagi tangai phadaba qualification na thairamlaga nampuda khalakibra haibagi asawahang ama lakle haina mitai tribe union Manipur MMTU na thopasiro mana hairi MMTU gi secretary organization di Parijana thopasiro asina hai NSU gi duna leiriba BC asi hanumakta ing solismu chumna kumari gi December 30 da Ministry of Youth Affairs and Sport notification ama thoki masi makha taba oina election committee amana candidate 35 bu qualify oire haina khalaki candidate 35 bu ing solismu kumanga gi mi 13 gi dili gi NDTL National Drop Standing Laboratory Conference Hall da cabinet 13 saruk yaduna physical viva boxi pangthoki masigi hojik BC oina khalakkiba double singa asi screening gi selection list amasung viva posida yaukidi hairi NSU Act 2013 gi matuina BC oibagi qualification asi sahi 10 dagi tadan professor oirakpa administrative experience laiba mi oigadabani masigi mathakta academic research ki field thabak tawrakpa oigadabani haibasini BC oina khalakhraba jaljit asinga asi BSc NLB gi qualification khaktani
IPS ama oina BSF amasung CIPF ki Director General oina atai famsu puram ki hairi NSU gi BC lobagi thokiba advertisement gi yaukiba criteria amadi regulation ga yan tangai taiwana mi ama BC oina khalakkiba se atamnana khandaba yade haiduna nampuda chathakkiba thong oigani hairi election committee khangalaba hanagi panel list amagi biba posi khalakhraba cabinet singdudi cancel tauki haibase matau karam thokibano central tauba tarabu matik chaba cabinet khanbagi nokta miyan notification thoki re advertisement amu hanna tawfam thoi adubu hiram asigi matang anauba advertisement amada thokiba laite anauba UGC gi R gi matung anauba BC ama khanba tarabadi notification ama thokpam thoi hairi kadagum university asigi BC khanbagi thabu ase political appointment amagum chatharakpa asi yamna laibak thibani university ase Manipur sports ki power house ni haiduna laiba asigi prime minister Narendra Modi na ing 1963 ki India gi parliament puthokduna NSU bill pass tawduna ing 1963 dagi academic section horakibani BC khanbagi fajaraba thong asi academy nakal sakal amadi sport ki pamja myoy kyagi mafam chawn ninghanaba phawale asigumba awang institution sing integrity leitaba ase rule of law leitaba thong asi laibak thibani haina MMTU gi sero asina hairi hauji makha taba loisalakpada paw khara pijari pastor ahumgi achumba wayal phanganaba musung khunja 13 thadonaba Chusampurda miyangi khongja chatkhre Kuki Human Organization for Human Rights na sinduna mihathina hatpikraba thado Baptist Association gi lusingba ahumgi achumba wayal phanganaba amasung phajinduna thamba ngamdriba Kuki khunja 13 thadonaba demand tawduna ngasi Chusampur miyangi oiba khongja chathuna khongjang chansinkhre khongja asi ngasi no miyungba pung 23 ta matamda Kote ground lagi hauraga tungbogi wow of demonstration power chatki khongja ado haudringai da miyamna Kote ground da panduna charsing lucingbasing amasung pastor singa lucingduna isorda punna thawni ki hairi khongja ado saruk yaki basingna miyobigi hak ikai khumnagadabani Kuki zo miyam hatpa lepu church ki lucingba ahum hatpa chenabasing matik chaba chairak piyo haina kholaw kya lawki sida natana Kuki zo singna separate administration piyu NSCN IM gi mixan hatpa lepo haibi kholaw sur hairi pastor singna March Rally for Justice tangkhona lucingba NSCN IM na poksi violence athaba yaningde Kuki gil searching lucingba ahum hatpa yaningde Kuki zo miyangi separate administration PU UNC gi custody da laiba Kuki tarami thadu haiba banner sing paiki hairi Kuki Women Organization for Human Rights ki maikadigi Deputy Commissioner Chusampur ki kutangda Union Home Minister na Kuki pastor ahumbu nathiba hatpa amasung tangkhonda lucingba NSCN IM ki Kuki zo miyambu mayota poksi violence athabudu yaningda phongdoktuna memorandum amasu pisinki Kuki Women Organization ki for Women Rights ki maikadigi Manipur President rule thamba Kuki zo area punamakta security development review tawba amadi hengathanba pastor ahum hatpagi thawdo awangba thakta Tizin hanba ZUF Kamson amadi NSCN IM ki mayokta thu matamda decisive action lokhatpa amasung Kuki zo khulji masan ngaksanaba village guardsing regard tawgadabani haiba demand su yauri me time panamidangi tas phau Kuki khulday pajingi khunja 13 tekda kaidana thadonaba su demand tawri Kuki student organization Chusampur gi chiro amanasu tangphau Kuki khuldagi khunja 30 phajinki haina phongdorakli matang sida midangi pung 9 gi paw loisinjare amuka hana miya punamapu ikongnona kurumjari